Tengnoupal District ke Meitei Police Station a konba Leithrao khulda ngarang minungshin leitana hattokpikhraba Meitei naha taraga humdegi masak maming khangba ngamkhre makoi taraga humdegi thawai yawdraba hakchang ngase Jennings mokta postmortem pangthoknaba matung Imphal East District ke manung channel leiba Andro Taraothel da aroiba mathou mangam punna pangthoknaba shem shaba loikhre athouba mingthol phangkhraba Meitei naha taraga humdoi adude Kumbi Salan Konjin Part 2 dagi loikhre and Siam Meitei gi machanupa ningthauzam tomba Meitei chahi kunga mari Torung Bazar mamang dagi Rites tomba gi machanupa Roki chahi kun manga Kak mayai lekai dagi M Siam Kanhai gi machanupa M Sana Jawba chahi kunni thoi Khurai thoiding jam lekai dagi M King Kong gi machanupa M King Shan chahi kunthraga mapan Sagolban Nepra Menjor lekai dagi loikhre O Siam Keshor gi machanupa Oinam Loken chahi nifuga humdoi Wangbal Lamboi Kong Thobal Dagi, Mayangbam Toybagi Machanupa, Mayangbam Rosan, Jahi Kun Manga, Sagolban Nepra Menjor Mamang Dagi, Loikhre ke Bimol Chandragi Machanupa, ke Meghapanta, Jahi Fugataret, Andro Taraothel Dagi, Pits Dharma Chandragi Machanupa, Pits Noren Jahi Taragataret, Andro Taraothel Dagi, Jingakham Sur Chandragi Machanupa, Jingakham Meitei Atopaming Rosan, Jahi Taragataret. Kakching Turel Wang Maningthau Parengdagi Saugaijam Surjangi Machanupa Saugaijam Krishnakanta Jahi Taraga Nipan Sabung Khokunau Awang Lekaidagi Chongtham Manihargi Machanupa Chongtham Chingu Atopaming Ibungo Jahi Kulhumdoi Sekmaijin Khoidum Makha Lekaidagi Laishram Ibohol Meitei gi Machanupa Laishram Sanathoi Meitei Atopaming Arun Jahi Taraga Nipan Amade Irengban Hawairo Lai Maya Kakching Dagi Fairoijam Manglemgi Machanupa Pets Malemnganba Jahi Taraga Mangani Haide Ngasi angan ba ayuktagi athouba taraga humdegi yumgi miyoi sing yauna maikei kayadagi miyoi cha kayana athouba singi mafamda aroiba ikai khumnaba utnabagi damak Jennings ki mokta thomjinnarakhe athouba singi thawai yawdraba hakchang sing ado porompat ayangpali lambi fauraga singjamai kongba lambida laklaga Imphal more lambida laklaga Andro Taraothel da punna leirol changadabani Athouba taraga humdoida lakadaba lambi singda lekai gi miyoi kaya thoraklaga lei chaiduna aroiba ikai khumnaba utke panba yabadi Meitei naha taraga humdoi adu ngarang ayuk pung 9 makhairom tab adwaida Leithrao khulgi mafam amada khulai matik chana paiba kuki lalhaubani jingnaba singna faraba matung hatkibani haire thaudok adugi pau hek phangbaga Tengnoupal District Police ki SP Tengnoupal Police Station ki OC amadi mafam aduda deploy toriba Assam Rifles ke kangbu singna Mafam aduda changsinduna thiba humbagi thabak chathakhe Maduda makoi taraga humdegi asiba hakchang ado fangkibani haire Hingida aina phone yengba live thalarami live thabudagi tumbi live thaine bani chawjira ai ga chawji tumbi ai ga chawji na hai chau cha khan da aina cheni chek yo ga mudi gari chalaga aina yengi aini da amma thangdo khare ani ra chu masa da di ai chingna ba mdi phaw mai gi phibam mudi do ani phaw da gi di pa lo chi khara ba mai ju ura ba si go mo khoi se ko gi meang ya punbo ina pindi meam si ura kana si an boda toksi na ha gi lekna re ko pindi sai gi so meam ge pa mani na meam to bodo ko si yare ha gi pindi gi sai gi do ina ko wi le